आकाशवाणी इम्फाल R.K.Gorani na pau pajari ahanbada maroiba pau Duran Cup 2015 gi Imphal le ki ahanba match Trau FC amso Neroka FC ga ngasi nutil pung 3 da sanaragani Security Force na Surasanpur dagi heroin powder oinamgun haina singnaba kilogram 3 lom phare Rashtrapati Draupadi Murmu nongsu Bengal amasung Jharkhand gi nimit humni gi khongchatanga si Kolkata da thungkhre amasung ISRO amasung nasana semba nisar satellite ngasi nutil thagat lagani Asia Mahadesta khwaidi lideba football tournament Duran Cup chamga kunthra mari sub edition gi Imphal leking as ahanba match ta Trau FC amso Neroka FC sananaba sem sakre match asinga si nungthil pung 3 da Imphal gi Khuman Lampak main stadium da sanagani Duran Cup lesing ni kunma gi Imphal lek ahanba match ta sanagadoriba Manipur derby haibadi Manipur gi team singna sanagadaba na match asibo yengba lakba babu ki sangwang da yari Bharat ki lanmi singna Manipur Youth Affairs and Sports Bibak Yas ka pune sindona pangtok liba Imphal lek asigi matangda Yas ki director Dr. Mayengbam Bheto na hai Imphal ki Khuman Lampak Minister and punna match taruk sanagani Manipur ki team ani asiga loinena Real Kashmir amasung Indian Navy football team lek asida saru yari magna hai of Duran Cup 2025 asida sanbagi da koi team se Indian Navy team amadi Real Kashmir Football Club aduga koi in house in Manipur dagi Neroka FC amadi Trau hariba team mari jina match taruk sanagadavni adu mapandagi lakba koi players singi ekom leibam technical officials singi leibam koi channa gari singba everything koi Department of Youth Affairs and Sport Government of Manipur ki taraf tagi koi sinjaraga leijare all sort of arrangement has already been made. Match asi mapung phana yengba ngamnebagi damak Rajya Sarkar gi makhada leiba loisang sing amasung mai loisang sing yauna sarkar gi makhada leiba Public Sector Undertaking Corporation Autonomous Body Society Commissioning Office sing asi suti tangkai laukthokibani amaromda tournament asi gi yenglaga Khuman Lampak main stadium tab Imphal gi maroiba lambi singda chathok chasin tawbada khudong chana ba ohong bakra leiragani haina Manipur Police ki Traffic Control Police unit Traffic Advisory ama thokre Advisory asi matung ina match leba numit sing ngasi amasung mathang thagi ama mari taret tara amasung tara ni thoida gari chathok chasin ohong bakra leigani numit sing asi gi match leba matamda Pandon crossing dagi MMTA Banyan Tree crossing phawba gari chathok chasin da athingba leigani Indoor Stadium swimming pool amasung kangsang gi manang nakpada hangliba parking area da gari khamgadaba singna main stadium gi gate number 2 dagi changlakadabani khongna lakpa singna hockey stadium gate number 3 amadi basketball court ground da khamgadaba miyoi singna gate number 5 amadi 9 IRB gate sing ashta changlakadabani hairi Khuman Lampak main stadium gi mapanda akanana hangliba ISBT Rao ground amasung NCC ground DM University gi campus da sumyamna garising thamba yagani hairi ngasi goina nimi ungma matung pung ama tabadagi Khuman Lampak Sports Complex ki gate hangani hairi Security Force na raija aski mafam singda thibo humgi thabak leptana chathari tha aski kuntarukta Surajapur jilla dagi kilogram 3 longi heroin powder eranguni singna polam sing phagat ki polam sing adu El Kanan Khuldagi drug lolmi humdagi phakibani polam sing adu sapon cap saniga umpumapanda haplaga purambani hairi Jila asigi Songpi village area dagi security force ke kangbu amana sungarang thiba humbi thabak chathabada magazine yawa 9mm pistol mari single barrel rifle taruk M179 grenade launcher ama magazine yawa .22 gi rifle ama phaki amaromda police ki pauna hai Imphal West Jilla gi Sengmai police station gi manung sanba chanbirok singi nobab makhong area da thiba humbi thabak chathabada bom yauna khusuklai kya chu phaget ki Pagalaba polam sing adugi manungda air gun ama lathot type gun ama mortar ama pompi gun mari IED manga BP plate mari camouflage helmet sing ba yauri Assam Rifles na sinduna ngarang Kangpopi Jilla gi Vaitim Kholen Kolda Usara thabi thorma pangtokre maduda angang 33 yauna miyoi 33 henbana saru yakhi maduda khuladi akoibada usara sing thaki tabiriba pawasi Akashbani Imphal dagini Rashtrapati Draupadi Murmu nangchup Bengal amasung Jharkhand gi nimit humni gi khongchatanga si Kolkata da thungkhre
ngasi nungti Rashtrapati Murmuna nungsu Bengalgi Kalyani da satuna All India Institute of Medical Sciences AIMS Kalyani gi ahanba convocation thorom hogdokani tungda Rashtrapati na Kolkata da leiba Dakshineshwar Kali Temple satuna lai khuramgani Rashtrapati Draupadi Murmu na hayang Jharkhand gi Deoghar da leiba AIMS ki ahanba convocation thorom da saru yagani masigi tungda Dhanbad da leiba IIT Indian School of Mines ki nimphomanga suba convocation gi thorom da saru yagani ISRO na ngasi sunrangda NASA ISRO Synthetic Aperture Radar Nisar Satellite ngasi nutil pumanga minute nifuda Sri Harikota da laiba Satish Dhawan Space Center da thagat lagani satellite si Bharat ki geo synchronous satellite launch vehicle X-16 thagat kani Nisar satellite asina pung kunmani mathok tawdana prithvi gi masak masugi data sing lawgani satellite asina mitrani thoni khudingi prithvi saru khudingmaki ahongba sing akupa data lawgani Nisar satellite asi Bharat amasuk America gi Space Agency ani gi marakta ihan hanba oina khusamnaduna masa gi tonganba radar system haptuna thagat pa hanbani Income tax bill ni kunmanga ta tax rate ki matang ahongba amata leiroi haina IT bibhag na khanghalakli matang sahi gi February thada sangchata puthok kadoriba bill asi maru oina tax ka mai leina wafam sing araiba lol da semdok pa amadi matamga sana da sana kanglon sing lokthok na bani wafam asi tongan be media report sing da bill asna tongan be tax hongba lakpa ya haina phongdong narakpadagi IT bibhag na sengdora khibani bill asina haujik leiriba income tax act 1998 umpumato gi mohot chilagani anoba bill asi tax ka sana kanglon sing hena lahen bamdi matamga sana bo oigani Pradhan Mantri Narendra Modi na maleng lusing basing amatana operation sindur lepna bhaira kibagi wafam leiti haina phongdokre birodhina Pakistan mathak chathaba operation sindur adu America na kanna tokna bhairak padagi ceasefire tawkibini haibadu Pradhan Mantri na yakhide Sri Modi na hai Pakistan makhoi gi maikai romda awa ana nangle makhatana awa bakhang ngamlor haiduna makhoi gi maikai digi operation sindur adu tokpina bhairak kibani mahang na hai America gi uparashtrapati ga wari sanabada Pakistan Bharat ki maikai da landarak labadi Bharat na sumadu gi sapsa pakhum adumuk pigani Bharat na matam pumbada pakhum pina ba sem saduna lei Lok Sabha da operation sindur matang na khanana ba tharomda Pradhan Mantri na hai Bharat na operation sindur asi matang da Pakistan da leiba tongan ba terrorist singi kem kya thugai ba ngamki Bharat na Pahalgam terror attack ki sapsa ba pakhum Pakistan da pikhi Indian Air Force na minute kuni thogi manung April kuni thogi lamanadu kumbangam ki Jammu Kashmir ki Poonch sector laiba line of control lansin abhona balas kari taibagi terrorist ani security force na hat kre ngasi ayuk line of control paringi sambal manakta singnaninga eba mong da mioi khara sathok sachin tawgi pau phangbadagi security force na mafam aduda changsin bada terrorist aduna nomi kapsil lakpadagi security force handuna kapadami ani du sikhibani Thadok Thokfam dagi nomi ahum phagat pangam ki hairi Bharat ki makok thongba table tennis sanaroi sing world table tennis star contender Brazilian kunmanga da saru yagani nupa gi singles ta Manav Thakur Harmit Desai Manu Saha Snehit Churaba Jula Paresh Jain amadi Ankur Bhattacharjee saru yagani nupi gi singles ta Manik Batra Ivika Mukherjee Diya Setle Yesus Willi Gorpade amasung Swatika Ghosh saru yagani Hauzik aroibada maroiba pau amuk hana Duran Cup lesngani kunmanga gi Imphal Lake ahanba match ta Trau FC amasung Neroka FC ngasi nutil pungmari da sanaragani Security Force na Surachanpur dagi heroine orangbun haina singnaba kilogram ahum longi polam sing phare Rashtrapati Draupadi Murmu nungsu Bengal amasung Jharkhand gi Nimit humni ki khongchatang asi Kolkata da thungkre amasung ISRO amasung NASA na semba Nisar satellite ngasi nungtil thagat lagani pauloi jare